Gully number 27, February 17, 1970. Ningsinglagli, diary gi lamay, nungthilni. Jenny mama masaga mapung phana sakhang na duna wari sabagi khudong saba phangki. Kaithel taba kuirabanina mi khangnabagi haisingba salak amadi leije. Aina room number 12 ki thongjinda saplep tuna kaure. Ho ise kimno kanano imungda sangpiro phampiramo thopirake. Mapandagi motna uriba galligi phaklang imungdi yamna ningthijarami. Aigi koiraunaba mit anina krok krok otuna yengloi sauraba kani katup mari thokna khaidoi. Phaklong frame-gi amadi yukhal phi-gi partition-ni. Thongnau mayada leiriba mi phampham. Li-gi mora chauki sofa thaduna leirami. Aihakna chauki amada phamtharaga manungda huttuna yengloi. Phamung mathakta uplaga lairik paduna leiriba nupi yengthorakte Jenny-ni. Aina aham haiduna khaudemi. Madusu yengthorakte. Mamadi kadai. Manungdagi masak udaba ka amada leibagi saumdi phanglammi. Ngaiba taki. Ahanbada mamaga khangnabana summi. Jenny-gi kada mityeng thamlammi. Magi tungyan-gi ithak ipom hauraba haksang. Ningthina ui. Monda mathapak nantharaga uppi. Purit matat litli. Haupi matat setli. Khubom-gi sarukti urui. Leipung masadawna tonglaba maning phajana uroi mamaidi yengningbani. Ka adugi phaklangda nongchuknomgi ayekpa amadi photo kaya theli. Phi setaba amadi napsinba nupigi poster kaya su yauri. Aigi mityeng mamagi kada amuk yengsiloi. Phamung ani amadi kanagi phaklangda theliba full size ki photo ama khangu urai. Bamon Bihari haibadu asira pokpatagi masak ujadri. Police Inspector oirammi Surchanpurda thabak tarammi haibadi tagre. Mafam adudagi kimnubu laurakpani haini. Bihari di masak khangde. Thetliba photo asigi misakti khangi. Bamon Bihari nate madudi kananina chingnarai. Hangbagi hakti leite. Furit amanba leiba lakpa aina magi imung manunggi tuka thirubagi kari thaulai. Tumin leyo pukning. Hauzik saharda hingliba misak amani haibadi khangle. Atay nate sahargi maming chatlaba agar lalonba. MK Sahib. Ay ngai. Bamon Bihari-gi mahumda MK Sahib ki aronba photo. Mataw kramna phaklangda theduna leiramliba. Kimnuna mahaki photo gi mateng lauraga amuba karbar tauribra. Police na kari ki photo. Gully number 27 gi paukhong karino. Anauba yening. Amot pa gali khudingi wari amamam lay. Aphaba, phajaba amadi taruba imung kaya. Dukan bra lauduna layba yawi. Amot pa sahar asigi akoybada lon tinadaba dharma tonganba jat manadaba myoy kaya tosin desinaduna layba ui. Masi nuksinabagi kham thenglaba luptin namani. Saukhalakliba sahargi haunasani. Mi amana mi amaga sapmanay. Saraw morunaba kariso kaiba leite. Gali amadi tamna layhaure. Hauzik amuk henkatuna satluba haunadi. Matungda amuk lirasira. KP Press yaugadabasu khara watli. Hendokna matamdi layri. Matang sana lithok hobana phaba yai. Matungdi kaukibasu kanana khangba. Aigi Gully-gi wari February 17, 1970. Punsigi kaungamdraba wari ni. Jenny mayumgi mingay kada. Aina phaklangi photo yenglaga makhatadana thamlamba wafam. Hauzik hangat na ningsinglagli. Karam na sukawani anauba layrang. Ise, Thailand-gi fruit angauba second hand amati yengzagi. Aina Jenny mamada hodok lay.
Mitka kuphet ka phet Jenny bu lona yengloi. Am tauroi madi yenglakti. Ise ki puriti soini yonte. Ai gi de mapi da beade. Ise ni haiduna sangai ni. Aina taksinbo oina makha taki. Ai bu khangdro. Haya nungti ki gali asida phawri bani. Khangi ne. Mengti kari kau pano. Melai kaui. Ai su ise bu munna khangi ne. Oh, adudi pi batare tana. Isena asi haraga masana pibu kauthoi. Jenny, nangi kaatagi suitcase to khara puthorao. Jenny thorakle. Saungi suitcase ama puthorai. Mamagi mamangda thamlare. Mahaksu mora amada phamthare. Nokmi su torami. Aina nokphet toraga hangi. Hai, Jenny, aibu khangdro. Khangdrasu khangnarase ngasidagi melai kaui aigi ming. Ngasaina khangpire. Jenny di maitei mrakta leitabagi haunaba marol khoirap tawi. Maitei longi napu suna khangde. Tawadabu mahak nongchuk lomgi satnarol pijat leiteng pamjana ui. Sammi kaya haithoi singthoiba leisabidi oidri. Magi haibabu phajaba maithong sung phiral charba sathek saban. Mi kya gi mita phamni. Gali asi phawriba mongiba pakhang masing yame. Laibak phaba kanagi oiragaba. Gali panariba lairembi adutanadi makhanglini. Jenina makhangalaki. Aisu ipabu yamna toina ubikre. Aibu ipa kaurakpa ahanba mingau. Ehak swai laurami. Mabu koiba lakpa pakhangda ipa. Daw hanki. Kharasu sauninglammi. Madumakti uthokpa tawdana nokphet tawraga mabu munna yenglami. Isal, aibu ipa kauno. Tada kaune. Nakhoi meteina ekhoi gi nupa singda ipa pangkau kaubagum aisu kaubane. Kari kauni aidi khangpite. Ibung kaubasu yai. Ipadi kaunu ko. Hoi, tada kaupige. Ehak sauba nemtharami. Mahak tasengnamak maitegi satnabi mingau karisu khangdabadona tawi. Jenny masasu maitei bamonate kuki ningol ni khanki. Jingnungdagi pharaga saharda purakpa kuidriba sekla moinani. Thu khongba ngangba hauna sani. Ningthina marol tambiba tabani. Asumna wari sana Jenina suitcase hangdoklaga prit angauba manga taruk puthораktuni yenghalli. Aina isagi nap tamduna phana kuini yenglaga amba khandokle. Yengo Jenny, sina phajadro. Phajabigani. Ise mamaldi kyano. Lupa nefu manga yuan bane. Nefu dang laurage. Aina paisa pikre. Pak hek hauganingkhide. Wari atei kyasu saningba hangningba kya leirami. Maduki khudong saba lauduna Jenny da amuk onsinduna yenglami. Jenny, nangdi class kya tamle? PUC tamle. Phai, phajana tammo. Aina asi hairaga haugalle. Mamada haiki. Ise, chalage. Marak-marakta pot leba lake. Lao. Ise, wamta hangine. Hangpiyo, karino. Adubro, isegi kada theliba photo sibu kanano. Hey, MK sahabu khangbidrabro. Khangje, isegadi kari thongne. Adubro, Isena ikairap tawna nokphet tawraga yenglai. Aigi second husband ni. Marak talai. Karbar su tawminaba partner ni. Magi photo thambasi kanai. Police na aibu phaba kipani ne. Oh, I see. Phare, aise lagi se. Aina naronda Jenny bu yenglaga misi khalammi. Mahakna nokphet tawraga sukat hawi. Asumna Jenny gi wakhal khanbasu haukhibani. Namit adugi matungsu yamna toina changloi. Mama masaga mapung phana londin naki.
ꯏꯃꯨꯡ ꯑꯗꯨꯅ ꯑꯩꯒꯤ ꯊꯣꯡ ꯑꯃ ꯂꯥꯎꯅ ꯍꯥꯡꯗꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯛ ꯃꯥꯡꯍꯟꯈꯤꯗꯦ, ꯆꯥ ꯊꯛꯇꯨꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯐꯝꯂꯩ꯫ M.K. ꯁꯥꯍꯦꯕꯁꯨ ꯃꯨꯟꯅ ꯈꯪꯅꯈꯤ꯫ ꯑꯆꯧꯕ ꯃꯤꯅꯤ, ꯄꯨꯛꯆꯦꯜꯁꯨ ꯆꯥꯎꯏ꯫ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯈꯤ, ꯃꯆꯥ ꯃꯅꯥꯎꯒꯨꯝꯅ ꯈꯟꯕꯤꯈꯤ꯫ ꯃꯥꯒꯤ ꯀꯔꯕꯥꯔ ꯌꯥꯎ ꯍꯥꯏꯗꯨꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤ꯫ ꯅꯣꯡꯃꯁꯨ ꯅꯨꯃꯤꯗꯥꯡ M.K. ꯁꯥꯍꯦꯕꯀ ꯑꯩꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯈꯤ꯫ ꯏꯕꯨꯡꯉꯣ ꯃꯦꯂꯩ, ꯅꯪꯒ ꯅꯧꯅ ꯈꯪꯅꯕ ꯐꯔꯦ꯫ ꯏꯆꯥꯅꯨꯄꯤ ꯖꯦꯅꯤꯁꯦ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯕꯤꯌꯨꯅꯦ꯫ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕꯁꯦ ꯁꯨꯝꯊꯣꯛꯄꯤꯌꯨ꯫ ꯇꯥꯏꯉꯣꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯨ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯋꯥꯅꯤ, ꯑꯗꯨꯗ ꯃꯤꯅ ꯀꯅꯥ ꯀꯅꯤ ꯉꯥꯡꯅꯔꯛꯂꯕꯗꯤ? ꯑꯩꯅ ꯂꯧ ꯇꯧꯗꯨꯅ ꯉꯥꯡꯈꯤ꯫ ꯑꯗꯨꯒꯤꯗꯤ ꯆꯤꯡꯅꯒꯅꯨ, ꯑꯩꯅ ꯌꯥꯔꯤꯕꯁꯤꯅꯤ꯫ ꯖꯦꯅꯤꯁꯦ ꯑꯩꯃꯛꯀꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤꯗꯧꯅ ꯂꯨꯅ ꯇꯧꯖꯩ꯫ ꯃꯥꯕꯨ ꯃꯩꯇꯩꯗ ꯊꯥꯖꯅꯤꯡꯉꯤ, ꯑꯗꯨꯅ ꯂꯣꯟꯆꯠ ꯂꯤꯆꯠ ꯇꯝꯕꯤꯕ ꯇꯥꯕꯅꯤ꯫ ꯊꯥꯖꯕ ꯇꯥꯕꯅꯤ ꯇꯥꯏꯉꯣ꯫ ꯑꯩꯅ ꯂꯩꯀꯛ ꯇꯧꯅ ꯃꯈꯥ ꯇꯥꯖꯩ꯫ ꯖꯦꯅꯤꯁꯤꯕꯨ ꯑꯩꯒ꯭ꯌꯥ ꯕꯤꯍꯥꯔꯤꯒꯤ ꯑꯆꯨꯝꯕꯅꯤ, ꯋꯥꯔꯤ ꯌꯥꯝꯅ ꯂꯩ꯫ ꯅꯪ ꯇꯥꯅꯤꯡꯕ꯭ꯔꯣ? ꯑꯍꯣꯏ, ꯈꯔꯗꯪ ꯇꯥꯖꯅꯤꯡꯉꯤ꯫ M.K. ꯁꯥꯍꯦꯕꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯊꯔꯛꯈꯤ꯫ ꯁꯨꯝꯗꯧꯕꯅꯤ꯫ ꯕꯥꯃꯣꯟ ꯕꯤꯍꯥꯔꯤ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯔꯨꯞꯅꯤ꯫ ꯃꯍꯥꯛꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯗꯨꯅ ꯊꯕꯛ ꯄꯨꯔꯤꯉꯩ ꯏꯕꯥꯅꯤ ꯂꯣꯟꯅ ꯊꯨꯞꯅ ꯑꯒꯔꯒꯤ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯔꯛꯏ꯫ ꯑꯔꯣꯟꯕ ꯀꯔꯕꯥꯔ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯄꯨꯂꯤꯁꯀ ꯇꯤꯟꯅꯗꯕ ꯌꯥꯗꯦ꯫ ꯕꯤꯍꯥꯔꯤꯅ ꯀꯤꯝꯅꯨ ꯂꯧꯔꯛꯏ꯫ ꯀꯤꯝꯅꯨꯒꯤ ꯃꯇꯦꯡ ꯂꯧꯗꯕꯁꯨ ꯌꯥꯗꯕꯅꯤ꯫ ꯖꯦꯅꯤ ꯄꯣꯛꯏ, ꯃꯥꯅ ꯀꯨꯏꯅ ꯑꯥꯗ ꯂꯩꯃꯤꯟꯅꯩ꯫ ꯕꯤꯍꯥꯔꯤꯕꯨ ꯁꯛꯈꯪꯗꯕ ꯃꯤꯖꯣ ꯂꯥꯜꯍꯧꯕ ꯈꯔꯅ ꯍꯥꯠꯈꯤ꯫ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯖꯦꯅꯤ ꯃꯃꯥ ꯃꯆꯥꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯃꯃꯥ ꯃꯆꯥꯕꯨ ꯍꯟꯗꯛ ꯄꯨꯈꯠꯂꯛꯏ꯫ ꯃꯃꯥꯕꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯐꯝ ꯑꯣꯏꯅꯕ ꯂꯧꯁꯤꯟꯕ ꯇꯥꯈꯤ꯫ ꯖꯦꯅꯤꯕꯨ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯣꯛꯆꯔꯛꯏ꯫ ꯃꯁꯤꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯀꯤꯝꯅꯨꯒꯤ ꯃꯇꯦꯡꯅ ꯑꯩꯒꯤ ꯀꯔꯕꯥꯔ ꯀꯌꯥ ꯇꯧꯕ ꯉꯝꯂꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯇꯥꯏꯉꯣ꯫ ꯃꯔꯨꯞ ꯅꯨꯡꯁꯤꯕꯒꯤ ꯑꯃꯗꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯒꯗꯧꯔꯕ ꯃꯃꯥ ꯃꯆꯥꯕꯨ ꯁꯦꯝꯕꯤꯕꯅꯤ꯫ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯃꯤꯅꯗꯤ ꯑꯩꯕꯨ ꯑꯣꯛꯇꯕꯅꯤ, ꯀꯤꯝꯅꯨꯕꯨꯁꯨ ꯑꯃꯣꯠꯄꯤꯅꯤ ꯍꯥꯏꯅꯩ꯫ ꯃꯤꯒꯤ ꯋꯥ ꯇꯥꯕꯤꯔꯨꯅꯨ ꯇꯥꯏꯉꯣ꯫ ꯐꯔꯦ, ꯇꯥꯔꯔꯣꯏ꯫ ꯑꯗꯣ ꯅꯪ ꯖꯦꯅꯤꯕꯨ ꯂꯥꯏꯔꯤꯛ ꯈꯔꯗꯤ ꯇꯥꯛꯄꯤꯌꯨꯀꯣ꯫ ꯅꯪꯗꯤ ꯌꯥꯝꯅ ꯆꯝꯅꯁꯨ ꯎꯏ, ꯂꯝꯆꯠ ꯌꯥꯝꯅ ꯐꯖꯕ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯐꯅꯤ ꯇꯥꯏꯉꯣ, ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯆꯒꯦ꯫ ꯁꯣꯏꯅꯨꯀꯣ꯫ M.K. ꯁꯥꯍꯦꯕꯅ ꯃꯔꯧ ꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯥꯒꯤ ꯇꯧꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯆꯥ ꯖꯦꯅꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯗꯨ ꯅꯍꯥꯛ ꯑꯣꯏꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕ? ꯑꯩꯍꯥꯛ ꯏꯀꯥꯏꯈꯤ, ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯔꯛꯈꯤ꯫ ꯋꯥꯍꯩ ꯑꯃꯗꯤ ꯑꯩꯁꯨ ꯀꯣꯆꯤ ꯀꯣꯠꯂꯝꯃꯤ꯫ ꯇꯥꯏꯉꯣ, ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯂꯝꯖꯥꯅꯤ꯫ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯆꯥꯎꯖꯩ꯫ ꯅꯨꯡꯁꯤꯕꯒꯤ ꯊꯣꯡꯗꯤ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯖꯩ꯫ M.K. ꯁꯥꯍꯦꯕ ꯌꯥꯝꯅ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯃꯊꯟꯇ ꯐꯥꯛ ꯐꯥꯛ ꯅꯣꯛꯇꯨꯅ ꯉꯥꯡꯍꯧꯏ꯫ ꯅꯨꯡꯁꯤꯕꯒꯤ ꯊꯣꯡꯗꯤ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯖꯩ꯫ ꯐꯖꯩꯅꯦ꯫ ꯑꯅꯧꯕ ꯑꯁꯥꯒꯤ ꯌꯦꯅꯤꯡ ꯃꯦꯂꯩꯒꯤ ꯊꯃꯣꯏꯗ ꯆꯣꯡꯈꯠꯂꯛꯂꯦ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯄꯨꯛꯅꯤꯡꯗ ꯍꯪꯖꯈꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯌꯦꯅꯤꯡ ꯇꯠꯈ꯭ꯔꯕ ꯃꯦꯂꯩꯒꯤ ꯊꯃꯣꯏ, ꯑꯅꯧꯕ ꯕꯁꯟꯇꯒꯤ ꯑꯅꯧꯕ ꯈꯣꯏꯅꯤꯡ, ꯀꯔꯝꯅ ꯈꯣꯡꯒꯅꯤ ꯖꯦꯅꯤꯒꯤ ꯅꯨꯡꯁꯤꯒꯂꯤꯗ? ꯒꯂꯤ ꯅꯝꯕꯔ 27ꯒꯤ ꯔꯨꯝ ꯅꯝꯕꯔ 12ꯒꯤ ꯊꯣꯡ ꯑꯁꯨꯝꯅ ꯂꯤꯁꯤꯟꯕ ꯉꯝꯈꯤ꯫ M.K. ꯁꯥꯍꯦꯕꯅ ꯎꯠꯈꯤꯕ ꯊꯧꯖꯥꯜ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯍꯟꯈꯤꯗꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯖꯦꯅꯤꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯨꯏ꯫ ꯃꯤꯠꯌꯦꯡ ꯃꯤꯠꯅꯣꯛ ꯑꯅꯤ, ꯄꯥꯎꯈꯣꯡ ꯀꯌꯥ ꯆꯟꯅꯈꯤ꯫ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯔꯛꯇ ꯏꯪꯂꯤꯁꯅ ꯏꯕ ꯂꯞ ꯂꯦꯇꯔ ꯍꯥꯞꯆꯤꯜꯂꯨꯏ꯫ ꯄꯥꯎꯈꯨꯝꯗꯤ ꯐꯪꯈꯤ꯫ ꯖꯦꯅꯤꯗꯤ ꯀꯅꯥꯒꯤ ꯑꯣꯏꯈꯤ?
ꯆꯤꯡꯅꯕ ꯋꯥꯍꯪ ꯄꯥꯎꯅꯥ ꯀꯩꯊꯦꯜꯒꯤ ꯑꯃꯣꯠꯄ ꯒꯂꯤ ꯅꯝꯕꯔ 43 ꯃꯥꯡꯗ ꯂꯩꯔꯦ ꯅꯣꯡꯄꯣꯛꯇꯅꯤ ꯅꯤꯡꯁꯤꯡ ꯋꯥꯔꯤ ꯀꯌꯥꯒꯤ ꯃꯔꯛꯇ ꯍꯥꯏꯗꯣꯛꯂꯨꯔꯕ ꯑꯩꯒꯤ ꯋꯥꯈꯜ ꯈꯪꯍꯧꯗꯅ ꯂꯧꯁꯤꯡ ꯂꯥꯛꯂꯦ ꯒꯂꯤ ꯃꯄꯥꯗ ꯂꯦꯞꯂꯒ ꯃꯅꯨꯡ ꯍꯨꯠꯅ ꯌꯦꯡꯁꯤꯜꯂꯨꯏ ꯁꯥꯡꯂꯕ ꯑꯃꯗꯤ ꯃꯣꯠꯂꯕ ꯒꯂꯤꯅꯤ ꯃꯇꯣꯟꯒꯤ ꯐꯥꯎꯗꯣꯔꯛꯐꯝꯗ ꯒꯕꯔꯅꯔ ꯔꯣꯗ ꯎꯏ ꯒꯂꯤ ꯆꯪꯐꯝꯗ ꯁꯥꯏꯟꯕꯣꯔꯗ ꯑꯆꯧꯕ ꯑꯃ ꯊꯦꯠꯂꯤ ꯃꯗꯨꯗ ꯏꯔꯤ KP ꯄ꯭ꯔꯦꯁ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯑꯅꯤꯒꯤ ꯈꯨꯔꯕ ꯂꯝꯕꯤꯅꯤ ꯃꯅꯨꯡ ꯈꯔ ꯆꯪꯂꯒ ꯄ꯭ꯔꯦꯁ ꯑꯣꯐꯤꯁ ꯊꯥꯕ ꯁꯥꯏꯟꯕꯣꯔꯗ ꯃꯆꯥ ꯑꯃꯁꯨ ꯊꯣꯡꯖꯥꯎ ꯑꯃꯗꯒꯤ ꯊꯤꯟꯗꯣꯔꯛꯇꯨꯅ ꯊꯦꯠꯂꯤ ꯑꯇꯩ ꯑꯇꯩ ꯁꯥꯏꯟꯕꯣꯔꯗ ꯃꯆꯥ ꯃꯆꯥ ꯀꯌꯥꯁꯨ ꯄꯔꯦꯡ ꯄꯔꯦꯡ ꯐꯥꯠꯂꯤꯕ ꯊꯣꯡꯁꯤꯡꯗꯒꯤ ꯊꯤꯟꯗꯣꯔꯛꯇꯨꯅ ꯊꯦꯠꯄ ꯎꯔꯛꯏ ꯑꯩꯍꯥꯛ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯄꯥꯛ ꯍꯦꯛ ꯈꯣꯡ ꯊꯥꯡꯖꯤꯟꯕꯗꯤ ꯉꯝꯈꯤꯗꯦ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯒꯂꯤꯒꯤ ꯃꯂꯥꯌꯥ ꯅꯨꯡꯁꯤꯠ ꯅꯥꯝꯃꯤꯕꯅ ꯍꯨꯝꯗꯣꯔꯛꯏ ꯅꯥꯇꯣꯟꯗꯨ ꯍꯨꯠꯇꯨꯅ ꯆꯪꯂꯛꯏ ꯅꯥꯇꯣꯟꯗꯤ ꯃꯦꯟꯁꯤꯟꯕ ꯌꯥꯏ ꯃꯁꯤ ꯅꯠꯇꯕ ꯄꯣꯠ ꯑꯅꯤꯈꯛ ꯎꯕꯗꯒꯤ ꯂꯦꯞꯄ ꯇꯥꯈꯤ ꯑꯋꯥꯡ ꯊꯪꯕ ꯆꯦꯛꯀꯤ ꯁꯨꯅꯨ ꯑꯉꯧꯕ ꯇꯩꯕ ꯐꯛꯂꯥꯡꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯔꯪꯅ ꯃꯌꯦꯛ ꯄꯧꯅ ꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯃꯄꯥꯟ ꯊꯣꯛꯆꯤꯟꯕꯤꯒꯅꯨ ꯅꯨꯄꯥ ꯑꯅꯤ ꯄꯥꯈꯪꯅꯤ ꯄꯥꯟꯖꯤꯋꯥꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯅꯤ ꯁꯩꯒ꯭ꯔꯥꯛꯇ ꯈꯕꯔ ꯑꯃꯃꯝ ꯆꯞꯁꯤꯟꯗꯨꯅ ꯂꯦꯞꯂꯤ ꯃꯈꯨꯠ ꯑꯅꯤ ꯑꯅꯤꯅ ꯃꯄꯥꯟ ꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯗꯤ ꯍꯧꯕꯨ ꯍꯧꯈ꯭ꯔꯦ ꯐꯛꯂꯥꯡꯗ ꯏꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯏꯆꯣꯠ ꯆꯣꯠꯂꯒ ꯂꯩꯖꯩ ꯋꯥꯀꯠꯆꯕ ꯉꯝꯖꯗꯦ ꯃꯔꯝꯗꯤ ꯃꯌꯦꯛꯅꯤ ꯃꯊ꯭ꯋꯥꯏ ꯄꯥꯟꯗꯦ ꯋꯥ ꯉꯥꯡꯗꯦ ꯄꯥꯈꯪ ꯑꯅꯤꯗꯨ ꯋꯥꯈꯜ ꯌꯥꯎꯗꯦ ꯁꯤꯚꯤꯛ ꯁꯦꯟꯁ ꯋꯥꯠꯄꯅꯤ ꯍꯥꯏꯁꯤꯔꯥ ꯃꯊꯛꯇꯁꯨ ꯄꯟꯈ꯭ꯔꯦ ꯁꯍꯔ ꯑꯁꯤꯗ ꯃꯐꯝ ꯆꯥꯕ ꯂꯩꯇꯦ ꯃꯔꯨꯝꯕꯨ ꯑꯣꯏꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯒꯂꯤ ꯆꯪꯈꯤꯗꯕ ꯅꯠꯇꯦ ꯁꯤꯚꯤꯛ ꯁꯦꯟꯁ ꯈꯪꯉꯤ ꯍꯥꯏꯗꯨꯅꯁꯨ ꯀꯗꯥꯏꯗꯗꯤ ꯇꯧꯔꯨꯅꯤ ꯇꯧꯕꯇꯕꯨ ꯁꯥꯏꯟꯕꯣꯔꯗ ꯏꯔꯝꯕ ꯃꯐꯝꯗꯗꯤ ꯇꯧꯖꯗꯦ ꯑꯩꯍꯥꯛ ꯒꯂꯤ ꯃꯅꯨꯡ ꯆꯪꯂꯦ ꯑꯩꯕꯨ ꯍꯦꯛ ꯎꯕꯗ ꯄꯥꯈꯪ ꯑꯅꯤꯗꯨ ꯏꯀꯥꯏꯕꯒꯨꯝ ꯇꯧꯔꯝꯃꯤ ꯆꯦꯟꯊꯣꯛꯄ ꯌꯥꯕ ꯃꯇꯥꯡꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯂꯨꯛꯊꯔꯒ ꯃꯃꯥꯏ ꯂꯣꯠꯅꯕ ꯍꯣꯠꯅꯖꯩ ꯄꯥꯈꯪ ꯑꯃꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯅꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯍꯣꯠꯅꯔꯦ ꯑꯇꯣꯞꯄ ꯄꯥꯈꯪ ꯑꯃꯅ ꯆꯠꯊꯔꯛꯏ ꯚꯥꯏ ꯃꯌꯦꯛ ꯏꯔꯤꯕꯁꯤ ꯎꯕꯨ ꯎꯔꯨꯗꯦ ꯑꯃꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯪꯏ ꯏꯖꯕꯅꯤ ꯍꯣꯏꯗ ꯁꯔꯀꯥꯔꯁꯦ ꯐꯠꯇꯦꯅꯦ ꯑꯩꯍꯥꯛ ꯋꯥ ꯉꯥꯡꯅꯤꯡꯂꯛꯏ ꯃꯕꯥꯅꯤꯕꯨ ꯌꯦꯡꯁꯤꯟꯅꯗꯅ ꯍꯥꯏꯗꯣꯛꯈꯤ ꯁꯔꯀꯥꯔꯗꯤ ꯐꯕꯅꯤ ꯁꯔꯀꯥꯔ ꯁꯦꯝꯂꯤꯕ ꯃꯤꯗꯨꯗꯤ ꯐꯠꯇꯦ ꯄ꯭ꯔꯖꯥꯁꯨ ꯀꯩꯅꯣꯝꯃ ꯇꯧꯕꯅꯤ ꯄꯥꯈꯪ ꯑꯃꯅ ꯍꯥꯏꯍꯧꯏ ꯏꯀꯥꯏꯖꯔꯦꯗ ꯑꯃꯗꯨꯁꯨ ꯁꯝꯊꯩ ꯚꯥꯏ ꯃꯌꯦꯛꯁꯦ ꯃꯨꯊꯠꯁꯤ ꯑꯩꯍꯥꯛ ꯄꯟꯊꯔꯝꯗ꯭ꯔꯦ ꯃꯈꯣꯏꯕꯨ ꯊꯑꯣꯏꯅ ꯌꯦꯡꯂꯝꯗ꯭ꯔꯦ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯨꯏ ꯄ꯭ꯔꯦꯁꯀꯤ ꯑꯍꯥꯟꯕ ꯊꯣꯡꯖꯤꯟꯗ ꯏꯃꯥ ꯂꯩꯄꯥꯛ ꯑꯣꯐꯤꯁ ꯍꯥꯏꯅ ꯊꯥꯕ ꯀꯣꯡꯉꯧ ꯃꯆꯦꯠ ꯑꯃꯅ ꯊꯦꯠꯂꯤ ꯑꯩꯍꯥꯛ ꯆꯪꯁꯤꯟꯕꯗꯤ ꯉꯝꯈꯤꯗꯦ ꯃꯄꯥꯟꯗ ꯑꯁꯨꯝ ꯂꯦꯞꯂꯒ ꯌꯦꯡꯁꯤꯜꯂꯨꯏ ꯄ꯭ꯔꯦꯁ ꯑꯣꯐꯤꯁ ꯔꯨꯝ ꯌꯥꯝꯅ ꯃꯇꯧ ꯃꯥꯜꯂꯤ ꯇꯦꯕꯜ 3 ꯊꯥꯏ ꯃꯊꯛꯇ ꯅꯦꯝ ꯄ꯭ꯂꯦꯠ 4-5 ꯈꯤꯟꯗꯨꯅ ꯂꯩꯕ ꯎꯏ ꯎ ꯃꯀꯛꯇ ꯌꯦꯛꯄꯅꯤ ꯃꯦꯅꯦꯖꯔ ꯑꯦꯀꯥꯎꯟꯇꯦꯟ ꯏꯗꯤꯇꯔ ꯔꯤꯄꯣꯔꯇꯔ ꯃꯊꯪ ꯃꯊꯪ ꯎꯔꯛꯏ ꯃꯤꯗꯤ ꯀꯗꯥꯏ KP ꯄ꯭ꯔꯦꯁ ꯑꯆꯧꯕ ꯑꯃꯗꯤ ꯃꯃꯤꯡ ꯂꯩꯔꯕ ꯄ꯭ꯔꯦꯁꯅꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯎꯆꯦ ꯀꯌꯥ ꯆꯦꯐꯣꯡ ꯀꯌా ꯅꯝꯐꯝꯅꯤ ꯑꯍꯥꯟꯕꯗ ꯁꯣꯁꯥꯏꯇꯤ ꯄ꯭ꯔꯦꯁ ꯀꯧꯔꯝꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯏꯇꯣꯡꯕ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒ ꯆꯂꯥꯏꯔꯝꯕꯅꯤ ꯃꯍꯩ ꯃꯍꯩ ꯈꯠꯅꯔꯛꯄ ꯍꯤꯁꯥꯞ ꯃꯣꯠꯇꯨꯅ ꯁꯦꯟ ꯃꯠꯅꯔꯛꯄꯗꯒꯤ ꯀꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ KP ꯁꯥꯍꯦꯕꯅ ꯂꯩꯍꯧꯔꯒ ꯃꯥꯒꯤ ꯃꯃꯤꯡ ꯊꯣꯟꯗꯨꯅ ꯆꯂꯥꯏꯈꯤꯕꯅꯤ ꯍꯥꯏꯅꯩ ꯃꯁꯤ ꯂꯝꯗꯝꯁꯤꯒꯤ ꯍꯧꯅꯁꯥꯅꯤ ꯑꯄꯨꯟꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯄ꯭ꯔꯦꯁꯇ ꯅꯠꯇꯦ ꯂꯩꯀꯥꯏꯗ ꯂꯩꯕ ꯀ꯭ꯂꯕꯁꯨ ꯃꯗꯨ ꯃꯉꯥꯏ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯋꯥꯠꯂꯤ ꯃꯠꯄꯒꯤ ꯋꯥꯈꯜ ꯑꯃ ꯏꯔꯩ ꯂꯩꯅꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯐꯥꯎꯔꯕ ꯁꯥꯟꯅꯔꯣꯏ ꯁꯥꯏꯔꯦꯝ ꯃꯪꯒꯤꯁꯨ ꯚꯣꯂꯤꯕꯣꯜ 3 ꯃꯠꯈꯤꯕꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯑꯁꯨꯝꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯀꯌꯥ ꯃꯐꯝ ꯈꯨꯗꯤꯡ ꯂꯩꯕꯁꯤꯅ ꯂꯩꯕꯥꯛꯁꯤ ꯌꯥꯗꯧꯕ ꯃꯥꯟꯗ꯭ꯔꯦꯗ ꯄꯨꯛꯅꯤꯡꯗ ꯋꯥꯍꯪ ꯈꯔ ꯍꯪꯖꯩ ꯀꯅꯥꯅꯣ KP ꯆꯤꯡꯅꯔꯛꯏ ꯀꯪꯂꯩꯄꯤꯕꯥꯒꯤ ꯑꯁꯝꯕ ꯀꯣꯠꯅꯦ ꯃꯗꯨꯔꯥ ꯀꯪꯂꯩꯄꯤꯕꯥ ꯏꯪꯂꯤꯁꯇ ꯑꯣꯟꯊꯣꯛꯂꯕꯗꯤ KP ꯀꯪꯂꯩꯄꯤꯕꯥꯒꯤ ꯑꯁꯝꯕ ꯀꯣꯠꯅꯦ ꯃꯗꯨꯔꯥ ꯀꯪꯂꯩꯄꯤꯕꯥ ꯏꯪꯂꯤꯁꯇ ꯑꯣꯟꯊꯣꯛꯂꯕꯗꯤ KP